ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯅꯝ ꯊꯥꯕꯝ ꯃꯣꯅꯤꯀꯥ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯍꯩꯇꯣꯟ ꯃꯪꯒꯣꯜꯒꯤ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯉꯥꯟꯊꯗꯨꯅ ꯐꯝꯂꯒ ꯃꯣꯟꯇ꯭ꯔꯪ ꯀꯟꯅ ꯁꯥꯟꯅꯔꯤ ꯑꯩꯅ ꯂꯝꯕꯤꯗꯒ ꯆꯠꯂꯤꯉꯩ ꯁꯅꯥ ꯂꯨꯄꯥ ꯉꯥꯛꯇ ꯌꯥꯎꯕ ꯈꯥꯎꯖꯥꯎ ꯑꯃꯒ ꯈꯨꯜꯂꯕ ꯑꯗꯨꯗꯒꯤ ꯑꯩꯒꯨꯝꯅ ꯐꯖꯕ ꯌꯨꯝꯅꯤꯀꯣ ꯑꯩꯅ ꯁꯥꯗꯣꯏꯁꯦ ꯑꯗꯨꯒ ꯁꯒꯣꯜꯒꯁꯦ ꯃꯈꯜ ꯃꯈꯜ ꯊꯝꯂꯕ ꯐꯤꯔꯣꯜ ꯐꯖꯕꯒꯁꯦ ꯃꯈꯜ ꯃꯈꯜ ꯊꯝꯗꯅ ꯆꯥꯛ ꯆꯥꯕꯗ ꯁꯦꯠꯅꯕ ꯐꯤꯖꯣꯜ ꯇꯨꯝꯕꯗ ꯁꯦꯠꯅꯕ ꯐꯤꯖꯣꯜ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯄꯗ ꯁꯦꯠꯅꯕ ꯐꯤꯖꯣꯜ ꯀꯥꯏꯅ ꯃꯈꯜ ꯃꯈꯜ ꯈꯥꯏꯗꯣꯛꯂꯕ ꯑꯗꯩꯗꯤ ꯃꯤꯅꯥꯏ ꯃꯤꯁꯦꯟꯒ ꯊꯝꯂꯒ ꯑꯩꯅ ꯅꯤꯡꯊꯧ ꯁꯥꯗꯅ ꯃꯣꯟꯇꯦꯛ ꯃꯣꯟꯗꯨꯝ ꯃꯔꯛꯇꯒ ꯊꯥꯔꯣ ꯊꯥꯔꯣ ꯑꯣꯜꯂꯗꯅ ꯃꯤꯅꯥꯏꯁꯤꯡꯗꯨꯗ ꯑꯩꯅ ꯄꯥꯈꯣꯟꯒ ꯁꯤꯗꯅ ꯅꯨꯡꯇꯤꯒꯤ ꯁꯥ ꯉꯥ ꯊꯣꯡꯕꯒ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕ ꯑꯗꯨꯝꯅ ꯇꯧꯔꯗꯤ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯑꯩꯅꯒ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯊꯥꯒꯠꯀꯗꯕ ꯁꯛꯇꯣ ꯑꯩꯅꯒ ꯃꯤ ꯎꯁꯤꯠꯂꯣꯏꯗꯕꯁꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯔꯤ ꯂꯥꯡꯊꯤꯟꯗꯨꯅ ꯑꯣ ꯆꯥꯛ ꯂꯣꯏꯖꯔꯦ ꯃꯣꯟꯗ꯭ꯔꯪ ꯐꯕ ꯏꯄꯨꯔꯣꯏꯕ ꯅꯨꯡꯁꯤꯕ ꯆꯥꯛ ꯂꯣꯏꯖꯔꯦ ꯃꯣꯟꯗ꯭ꯔꯪ ꯏꯄꯥꯛꯇꯒꯤ ꯑꯃꯨꯛꯇ ꯇꯥꯏꯕꯪ ꯐꯥꯎꯕꯤꯔꯛꯑꯣ ꯑꯁꯨꯝꯅ ꯍꯦꯛ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯣꯟꯒ ꯊꯤꯟꯗꯨꯅ ꯀꯧꯔꯛꯂꯕꯗ ꯍꯩꯇꯣꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯩ ꯅꯄꯥ ꯊꯣꯔꯩꯃꯆꯥ ꯈꯪꯉꯤꯅꯦ ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ ꯉꯥꯎꯔꯤ ꯐꯩꯔꯦꯛ ꯇꯧꯔꯗꯅ ꯑꯣ ꯉꯁꯥꯏꯗꯒꯤ ꯂꯤꯁꯤꯡꯂ ꯀꯧꯕꯗꯣ ꯃꯣꯏ ꯃꯄꯥꯟꯅ ꯇꯥꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯇꯥꯅꯕ ꯍꯥꯏꯗꯅ ꯄꯨꯈꯝꯁꯦ ꯊꯤꯜꯂꯒ ꯀꯧꯔꯤꯕ ꯅꯨꯄꯤ ꯅꯪꯀꯣ ꯅꯪ ꯍꯥꯏꯔꯤꯕꯁꯤꯗꯤ ꯁꯣꯝꯗ ꯑꯩꯅ ꯃꯣꯟꯗꯥ ꯀꯟꯅ ꯅꯨꯡꯉꯥꯏꯔꯤ ꯀꯥꯟꯁꯤꯗ ꯌꯦꯠꯈ꯭ꯔ ꯋꯥꯠꯂꯤ ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯧꯔꯤꯕꯣ ꯍꯣ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯅꯅꯦ ꯇꯔꯥ ꯆꯥꯛꯄꯨ ꯂꯥꯡꯕ ꯂꯣꯏꯖꯔꯦ ꯏꯁꯥꯕꯤ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯇꯔꯥ ꯆꯥꯛ ꯆꯤꯟꯗꯝꯕꯤꯔꯔꯣ ꯍꯥꯏꯒꯦ ꯍꯥꯏꯅ ꯀꯧꯖꯔꯤꯕ ꯏꯁꯥꯕꯤꯅ ꯍꯥꯕ ꯌꯥꯅꯕ ꯍꯥꯏꯗꯅ ꯁꯨꯅꯤꯡꯗꯕ ꯑꯃ ꯀꯪꯅ ꯉꯧꯖꯔꯦ ꯃꯣꯟꯗ꯭ꯔꯪ ꯑꯃ ꯅꯛ ꯅꯛ ꯂꯥꯎꯅ ꯊꯣꯡꯖꯔꯦ ꯀꯇꯟ ꯑꯃ ꯆꯝꯅ ꯐꯨꯠꯆꯔꯦ ꯍꯦꯔꯥ ꯅꯨꯄꯤ ꯅꯪꯒꯤꯁꯤ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔ ꯑꯔꯦꯝꯕꯗ ꯅꯨꯄꯤꯒ ꯂꯣꯏ ꯐꯨꯒꯠꯂꯛꯀꯅꯤ ꯉꯣꯁꯤ ꯉꯁꯥꯏꯗꯒꯤ ꯃꯆꯥ ꯃꯃꯧꯒꯤ ꯃꯇꯧꯗꯨ ꯌꯦꯡꯗꯨꯅ ꯃꯪꯒꯣꯜꯗ ꯍꯤꯞꯂꯤꯕꯤ ꯍꯩꯇꯣꯟꯒꯤ ꯃꯃꯥ ꯀꯨꯝ ꯂꯩꯅꯥ ꯅꯥꯕꯤ ꯄꯤꯁꯛꯅ ꯅꯪꯅ ꯏꯃꯧ ꯐꯨꯗꯣꯏꯗꯤ ꯀꯔꯤꯒꯤꯅꯣꯕ ꯃꯤ ꯎꯁꯤꯠꯇꯕꯒꯤꯅꯤꯗꯅ ꯏꯃꯥ ꯃꯥꯅ ꯁꯨꯅꯤꯡꯗꯕ ꯑꯃ ꯀꯪꯅ ꯉꯧꯔꯦ ꯃꯣꯟꯗ꯭ꯔꯪ ꯑꯃ ꯅꯞ ꯅꯞ ꯂꯥꯎꯅ ꯊꯣꯡꯉꯦ ꯀꯇꯟ ꯑꯃ ꯆꯝꯅ ꯐꯨꯠꯂꯦ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇꯕꯩ ꯅꯠꯇ꯭ꯔꯣ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯏꯃꯧꯅ ꯍꯥꯏꯔꯤꯕꯗꯣ ꯀꯇꯟ ꯂꯥꯕ ꯁꯨꯅꯤꯡꯗꯕꯣ ꯅꯪ ꯆꯩꯁꯨꯁꯤꯅ ꯐꯩꯔꯪ ꯂꯪꯉꯛꯇꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯕ ꯌꯥꯝꯅ ꯀꯜꯂꯤꯕ ꯇꯨꯝꯕꯥꯗꯣ ꯀꯥꯏꯅꯤ ꯃꯣꯏ ꯃꯄꯥꯟꯅ ꯑꯩꯕꯨ ꯐꯨꯒꯦ ꯍꯥꯏꯔꯕꯁꯨ ꯀꯣꯟꯅ ꯐꯨꯔꯣ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯍꯧꯖꯤꯛꯇꯤ ꯑꯁꯤ ꯍꯥꯏꯅ ꯃꯅꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥꯒꯤꯁꯨ ꯆꯥꯛ ꯁꯦꯝꯃꯛꯑꯒꯦ ꯆꯥꯊꯣꯛꯄꯤꯔꯣ ꯍꯣꯏ ꯏꯁꯨ ꯊꯣꯏꯕꯁꯨꯅꯦ ꯑꯩꯒ ꯄꯨꯟꯅ ꯆꯥꯔꯁꯤ ꯑꯌꯨ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯍꯩꯇꯣꯟ ꯆꯪꯈ꯭ꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯁꯛꯅ ꯃꯁꯛ ꯊꯤꯔꯤꯕ ꯃꯆꯤꯟꯅ ꯃꯆꯤꯟ ꯀꯜꯂꯤꯕ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯃꯁꯛꯁꯤꯁꯨ ꯐꯅ ꯐꯖꯕ ꯑꯃ ꯇꯧꯈꯤꯕꯅꯤ ꯏꯪꯁꯨ ꯌꯥꯝ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯃꯥꯒꯤ ꯃꯁꯤꯡ ꯈꯨꯀꯟꯁꯤꯗꯤ ꯑꯩꯅ ꯑꯐꯕ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯃꯁꯤꯡ ꯐꯨꯕꯤꯗ꯭ꯔꯕꯅꯤꯀꯣ ꯀꯅꯥꯒꯨꯝꯕ ꯃꯁꯤꯡ ꯃꯁꯣꯟ ꯐꯠꯇꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤꯕ ꯃꯁꯤ ꯐꯨꯕꯗ ꯇꯦꯛꯁꯤ ꯁꯦꯒꯥꯏ ꯃꯥꯟꯒꯗꯧꯅꯤ ꯑꯗꯨꯕꯨꯗꯤ ꯃꯥꯁꯦ ꯅꯣꯡꯃꯗꯤ ꯑꯩꯅ ꯐꯨꯗꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯌꯤꯡꯕꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯊꯥ 6ꯇ ꯉꯥꯏꯔꯤꯕꯗꯨ ꯃꯅꯝꯗ ꯐꯨꯗꯨꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯅꯕ ꯍꯥꯏꯅ ꯊꯣꯛꯂꯛꯂꯝꯃꯤ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯊꯣꯏꯕꯗ ꯌꯦꯡꯗꯨꯅ ꯏꯃꯥꯒꯤ ꯊꯣꯏꯕ ꯏꯃꯥꯅꯦ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯂꯩꯀꯥꯏ ꯀꯣꯏꯔꯝꯒꯅꯨ ꯑꯕꯣꯛꯀꯤ ꯃꯅꯥꯛꯇ ꯅꯤꯡꯊꯤꯖꯅ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯑꯃꯨꯛ ꯂꯩꯔꯨꯀꯣ ꯍꯣꯏ ꯂꯩꯔꯛꯀꯦ ꯏꯃꯥ ꯅꯃꯧ ꯆꯠꯂꯨꯈꯤꯒꯦ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯑꯉꯥꯡꯗꯣ ꯏꯃꯥ ꯂꯧꯕꯤꯍꯧꯒꯦ ꯃꯤꯒꯤꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯑꯉꯥꯡ ꯄꯨꯔꯤꯕꯗꯣ ꯌꯨꯝꯕꯨꯗꯨꯅ ꯁꯥꯎꯅꯤꯡꯅꯤꯅꯦ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯁꯥꯎꯅꯤꯡꯉꯣꯏꯗ ꯏꯃꯥ ꯌꯨꯝꯕꯨꯒꯤ ꯅꯨꯄꯤꯗꯣ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝ ꯐꯩꯌꯦ ꯑꯉꯥꯡ ꯌꯥꯝ ꯂꯨꯅ ꯇꯧꯏ ꯑꯗꯨꯒ ꯑꯩꯅ ꯏꯃꯥꯗ ꯑꯉꯥꯡ ꯊꯝꯂꯝꯂꯕꯗꯤ ꯏꯃꯥ ꯋꯥꯒꯅꯤ ꯏꯆꯥ ꯊꯣꯏꯕꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯃꯁꯤꯒꯤ ꯄꯤꯛꯇ꯭ꯔꯨꯁꯤꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ ꯏꯃꯥ ꯀꯣꯛꯃꯩ ꯉꯥꯎꯔꯅꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯐꯔꯦ ꯆꯠꯂꯣ ꯅꯪꯁꯨ ꯊꯦꯡꯂꯅꯤ ꯑꯁꯨꯝꯅ ꯑꯌꯤꯡꯕꯤꯁꯨ ꯆꯠꯈꯤꯔꯝꯃꯤ ꯆꯠꯈ꯭ꯔꯤꯕ ꯃꯃꯧꯕꯨ ꯌꯦꯡꯗꯨꯅ ꯄꯤꯁꯛ ꯅꯨꯡꯉꯥꯏꯇꯅ ꯑꯩꯒꯤ ꯏꯃꯧꯁꯦ ꯏꯆꯥ ꯅꯨꯄꯥ ꯁꯨꯅꯤꯡꯗꯕꯁꯤ ꯂꯩꯔꯨꯗꯅ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦꯗꯀꯣ ꯑꯩꯅ ꯃꯇꯦꯡ ꯇꯧꯒꯗꯕꯁꯨ
ꯀꯨꯝ ꯂꯩꯅꯥ ꯍꯦꯛ ꯅꯥꯗ ꯂꯩꯔꯕꯅꯤꯅ ꯏꯃꯧꯒꯤ ꯃꯇꯦꯡ ꯇꯧꯕꯤꯕꯁꯨ ꯉꯝꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯄꯤꯛꯄ ꯃꯆꯥ ꯑꯁꯤꯒ ꯆꯥꯛꯈꯨꯝꯃꯩ ꯃꯨꯠꯇꯅꯕ ꯍꯥꯏꯗꯅ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯏꯀꯥꯏꯒꯤ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯊꯦꯡꯅꯔꯤ ꯇꯥꯟꯖꯥꯗꯨꯗ ꯍꯩꯇꯣꯟ ꯑꯗꯨ ꯏꯃꯨꯡꯗꯒꯤ ꯏꯁꯩꯒ ꯉꯪꯉꯪꯗꯅ ꯊꯣꯔꯛꯂꯝꯃꯤ ꯍꯥꯏ ꯅꯪꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯦ ꯍꯥ ꯌꯦꯟ ꯇꯨꯅꯕ ꯆꯠꯂꯨꯒꯦ ꯅꯪ ꯑꯃ ꯏꯕꯨꯡꯉꯣ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯊꯕꯛꯇ ꯇꯧꯔꯒ ꯂꯩ ꯅꯪꯕꯨ ꯋꯥꯈꯜ ꯈꯔ ꯇꯥꯎ ꯀꯩꯗꯧꯕꯒꯦ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯃꯆꯥ ꯑꯄꯤꯛꯄ ꯑꯅꯤꯁꯤꯕꯨ ꯑꯁꯤꯒꯤꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯀꯨꯝ ꯂꯩꯅꯥ ꯅꯥꯕꯤꯅ ꯃꯥꯏꯒꯤ ꯁꯦꯕꯥꯕꯨ ꯇꯧꯒꯗ꯭ꯔꯥ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝꯕꯨ ꯇꯧꯒꯗ꯭ꯔꯥ ꯁꯦꯜꯕꯨ ꯇꯥꯟꯒꯗ꯭ꯔꯥ ꯃꯀꯣꯛ ꯃꯃꯩ ꯉꯥꯎꯕꯩ ꯍꯣꯠꯅꯔꯤꯕꯁꯦ ꯅꯪꯁꯨ ꯈꯔꯗꯤ ꯎꯕꯤꯕ ꯌꯥꯕꯅꯤꯀꯣ ꯏꯃꯨꯡꯒꯤ ꯑꯋꯥꯕꯁꯦ ꯅꯪꯁꯨ ꯈꯔ ꯈꯪꯕ ꯌꯥꯕꯅꯤ ꯀꯩꯅꯣꯗꯩꯃ ꯑꯩꯁꯨ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯈꯪꯉꯤ ꯀꯩ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯌꯦꯟ ꯀꯥꯎꯅꯕ ꯆꯠꯂꯒ ꯁꯦꯜ ꯇꯥꯜꯂꯤꯁꯤꯅꯤ ꯅꯪꯒꯤ ꯌꯦꯟ ꯀꯥꯎꯅꯕ ꯆꯠꯄꯗꯨꯅ ꯁꯦꯜ ꯀꯌꯥꯝ ꯐꯪꯂꯗꯅ ꯍꯥ ꯅꯣꯡ ꯐꯥꯗꯣꯛ ꯂꯨꯄꯥ 2-3 ꯄꯨꯁꯤꯜꯂꯛꯄꯗꯨꯅ ꯏꯃꯨꯡ ꯄꯨꯅꯕ ꯌꯥꯕ꯭ꯔꯣ ꯊꯕꯛ ꯑꯃ ꯀꯔꯤ ꯑꯃ ꯁꯨꯗꯅ ꯁꯦꯜ ꯇꯥꯟꯁꯤꯟꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ ꯑꯣꯏꯔꯣꯏꯗꯕꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯩꯅꯅꯦ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠꯇ ꯅꯪꯒꯤ ꯀꯥꯎꯅ ꯌꯦꯟꯁꯦ ꯑꯩꯅ ꯊꯣꯡꯂꯒ ꯆꯥꯊꯣꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯅꯪ ꯍꯌꯦꯡꯗꯤ ꯏꯃꯥ ꯀꯔꯤ ꯍꯅꯨꯊꯪꯗ ꯌꯦꯟ ꯆꯥꯕ ꯀꯩꯅꯣ ꯀꯥꯟꯗꯦꯁꯦ ꯑꯩ ꯊꯦꯡꯉꯤ ꯆꯠꯂꯒꯦ ꯉꯥꯏꯈꯣ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯈꯤꯁꯤ ꯑꯣ ꯍꯣꯔꯦꯟ ꯀꯣꯟꯅ ꯁꯥꯔꯁꯦ ꯑꯩ ꯊꯦꯡꯉꯦ ꯉꯥꯏꯈꯣꯅꯤ ꯅꯪꯕꯨ ꯍꯩꯇꯣꯟ ꯋꯥꯔꯤ ꯁꯥꯈꯤꯁꯤ ꯍꯥꯏꯕꯅꯤꯅꯦ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗ ꯍꯩꯇꯣꯟ ꯃꯥꯒꯤ ꯀꯥꯎꯅ ꯌꯦꯟ ꯑꯗꯨ ꯌꯦꯡꯒꯣꯟꯗꯒꯤ ꯂꯧꯊꯣꯛꯂꯒ ꯌꯦꯟ ꯀꯥꯎꯅꯕ ꯆꯠꯈꯤ ꯍꯩꯇꯣꯟ ꯑꯁꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯎꯗꯕ ꯊꯕꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯌꯤꯡꯕꯤ ꯌꯥꯝꯅ ꯏꯪꯖ ꯇꯞꯆꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯍꯩꯇꯣꯟꯗ ꯃꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯃꯆꯥ ꯌꯥꯎꯔꯛꯄꯗꯒꯤ ꯑꯌꯤꯡꯕꯤ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯄꯨꯔꯣꯏꯕ ꯍꯩꯇꯣꯟꯒꯤ ꯁꯨꯅꯤꯡꯗ ꯃꯇꯧ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯑꯋꯥꯕ ꯎꯕꯤꯗ ꯃꯁꯤꯒꯤ ꯃꯌꯥꯝ ꯑꯁꯤꯗ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯉꯁꯤꯗꯤ ꯏꯁꯧ ꯂꯥꯡꯕꯤ ꯃꯆꯤꯟ ꯀꯟꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯁꯤ ꯄꯨꯝꯕ ꯑꯣꯏꯗꯨꯅꯁꯨ ꯑꯌꯤꯡꯕꯤ ꯌꯨꯝ ꯀꯣꯏꯕꯤ ꯃꯅꯦꯝꯕꯨ ꯀꯤꯅ ꯂꯨꯅ ꯇꯧꯖꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤꯁꯨ ꯑꯌꯤꯡꯕꯤ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ ꯃꯅꯝꯗꯁꯨ ꯃꯆꯥꯅꯨꯄꯤꯗꯨ ꯄꯣꯗꯨꯅ ꯁꯤꯡꯁꯨ ꯈꯥꯏꯏ ꯑꯁꯤ ꯑꯉꯥꯡꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯀꯞꯈ꯭ꯔꯦ ꯈꯨꯅꯨꯡꯁꯤꯅꯅꯦ ꯍꯦꯛ ꯊꯤꯟꯗꯠꯄ ꯃꯄꯥꯗꯨꯁꯨ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯉꯁꯥꯏꯗꯤ ꯑꯉꯥꯡꯁꯦ ꯉꯥꯏꯍꯥꯛꯇꯪ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯦ ꯇꯥꯁꯤꯟꯅꯗꯕꯤꯗ ꯑꯗꯨꯝ ꯍꯦꯛ ꯂꯩꯕ ꯉꯝꯃꯤ ꯍꯥꯏ ꯋꯥꯅꯤ ꯍꯣꯃꯣꯏ ꯃꯄꯥ ꯃꯣꯏ ꯃꯄꯥ ꯍꯣꯃꯣꯏ ꯃꯄꯥꯎ ꯍꯩ ꯀꯔꯤꯅꯣ ꯍꯥ ꯑꯌꯨꯛꯁꯤꯗ ꯊꯋꯥꯏ ꯂꯥꯛꯄꯤꯗꯧ ꯂꯥꯛꯇꯪ ꯀꯧꯔꯤꯗꯣ ꯀꯔꯤꯒꯤꯅꯣꯕ ꯍꯥ ꯅꯪ ꯂꯧꯔꯨꯕꯗꯒꯤ ꯑꯩꯁꯦ ꯇꯨꯝꯕ ꯐꯥꯎꯕ ꯅꯤꯡꯇꯝꯅ ꯇꯨꯡ ꯐꯪꯗꯦ ꯇꯧꯔꯤꯁꯦ ꯅꯪ ꯅꯣꯡꯉꯥꯟꯕꯒꯤ ꯏꯁꯧ ꯂꯥꯡꯗꯣꯏ ꯇꯧꯔꯒ ꯂꯩꯕ ꯅꯨꯄꯤꯁꯤꯕు ꯀꯔꯤ ꯅꯨꯄꯤꯅꯣ ꯍꯥꯏꯕꯅꯤ ꯑꯉꯥꯡꯁꯦ ꯉꯟꯅ ꯌꯥꯍꯧꯔꯛꯑꯦ ꯉꯥꯏꯍꯥꯛꯇ ꯂꯧꯊꯣꯛꯄꯤꯌꯣ ꯑꯩ ꯊꯕꯛ ꯇꯧꯕ ꯌꯥꯗ꯭ꯔꯦꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯕꯁꯦ ꯇꯥꯁꯤꯟꯅꯗꯕꯤꯗ ꯑꯗꯨꯝ ꯂꯩꯕ ꯉꯝꯃꯤ ꯁꯤꯕꯨ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣꯕ ꯑꯩꯕꯨ ꯑꯗꯨꯒꯁꯨ ꯑꯩꯕꯨ ꯏꯁꯧ ꯂꯥꯡꯕꯤꯒꯁꯨ ꯇꯥꯍꯜꯂꯤ ꯅꯪ ꯑꯉꯥꯡꯗꯨ ꯐꯥꯎꯕ ꯂꯧꯕ ꯉꯝꯗ꯭ꯔꯕ ꯍꯥ ꯄꯣꯠꯁꯤꯜꯂꯒ ꯑꯗꯨꯝ ꯊꯕꯛ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯁꯨꯝ ꯆꯦꯟꯅꯔꯒ ꯂꯩꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯅꯪ ꯑꯉꯥꯡꯁꯦ ꯑꯩ ꯈꯛꯇꯒꯤ ꯏꯆꯥꯔꯣ ꯃꯣꯏ ꯃꯄꯥꯒꯤꯗꯤ ꯅꯆꯥ ꯅꯠꯇꯕ꯭ꯔꯣ ꯑꯩꯁꯨ ꯑꯩꯅ ꯉꯝꯂꯤꯈꯩ ꯃꯣꯏ ꯃꯄꯥꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅꯕꯅꯤꯗꯅ ꯉꯝꯅꯕ ꯂꯣꯏꯅ ꯍꯣꯠꯅꯔꯤꯕꯅꯤ ꯅꯨꯄꯤꯁꯤꯅ ꯊꯕꯛ ꯇꯧꯔꯦ ꯍꯥꯏꯔꯕꯗꯤ ꯑꯉꯥꯡꯁꯦ ꯂꯧꯊꯣꯛꯄꯤꯕꯒꯤ ꯋꯥꯈꯜ ꯂꯩꯕ ꯅꯠꯇꯦ ꯑꯩ ꯇꯨꯝꯍꯧꯔꯒ ꯂꯣꯏꯔꯦ ꯑꯩ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦꯗ ꯃꯤꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯁꯤꯡꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯃꯆꯥ ꯂꯧꯊꯣꯛꯄꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯃꯆꯥ ꯅꯠꯇꯕꯗꯧꯅ ꯉꯥꯛꯇ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯕ ꯅꯠꯇꯦꯕ ꯍꯩ ꯃꯤꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒ ꯑꯩꯒ ꯆꯥꯡꯗꯝꯅꯔꯛꯀꯅꯨ ꯀꯣ ꯃꯤꯒꯤ ꯅꯨꯄꯤꯁꯨ ꯊꯕꯛ ꯇꯧꯅ ꯃꯆꯥ ꯑꯗꯨꯝ ꯂꯧꯏ ꯅꯪ ꯁꯤꯅ ꯑꯋꯥ ꯑꯅꯥ ꯆꯥꯎꯃꯟꯈ꯭ꯔꯦ ꯏꯕꯦꯝ ꯊꯕꯛ ꯇꯧꯔꯕꯗꯤ ꯑꯉꯥꯡ ꯂꯧꯕ ꯌꯥꯗꯕꯗꯧꯅ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥꯕꯨ ꯊꯕꯛꯅꯣ ꯍꯥ ꯅꯪꯅ ꯊꯕꯛ ꯑꯣꯏꯅ ꯊꯥꯔꯤꯕꯗꯨꯕꯣ 이문기 먹고 맞다세 타박 나때 하야바디 모여 빠수 너무 각각 이문기 타박세 따로가 얘기요 이 아이디 그래도부기 이문기 타박 따우도이바 낭나 따우 하려가 아이네 따우가드로 하 아두가네 아이네 누피네 이서우 랑세 얌 따닝데 나 꽁와염시 이서우 얌 랑끝 아리에무도 부르끝 아이부 아숨니 이서우 랑나무 누피로 하 아이부 아숨니 이서우 랑나무라바 모이바 빠나 아이게 와부 우비레가부 아이네 아숨니 이서우 랑기드로 안강수 따우바 타박수 따우 사쿠메 수무다나 바수호나바 남드레이수 아이수와예 미니에이수 아와 마사캉에 사쿠이 유반민나도 내렸거세 모이바 빠 농마다 아이야 와부 우비크라바 ꯅꯪ ꯍꯥꯏꯁꯤꯅꯗꯤ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯂꯩꯕꯗꯒꯤ ꯌꯥꯝ ꯋꯥꯔꯁꯤꯅꯤ ꯌꯥꯝ ꯋꯥꯔꯗꯤ ꯅꯄꯥꯝꯗ ꯍꯥꯏꯈ꯭ꯔꯣ ꯀꯩꯅꯣ ꯑꯩ ꯊꯤꯡꯗꯦꯅ ꯅꯪꯉꯣꯟꯗ ꯊꯤꯡꯗꯦ ꯆꯠꯄꯤꯈ꯭ꯔꯣ ꯅꯄꯥꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧꯔꯣ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯌꯤꯡꯕꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯂꯤ ꯇꯥꯟꯖꯥꯗꯨꯗ ꯄꯤꯁꯛ ꯉꯝꯗ ꯆꯩꯁꯨ ꯁꯨꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯄꯣꯛꯄꯗ ꯍꯔꯥꯎꯗꯕ ꯁꯤꯕꯗ ꯀꯞꯅꯤꯡꯗꯕ ꯃꯆꯥ ꯅꯪꯅ ꯏꯃꯧꯁꯤꯗ
napam sakro kaitana hairibadu karigino ha imausi nang asaidagi hairibasida kari aranba yawi nongmata nangbu imaugi awabu ubibra ha namau nupi singan bis nang asaidagi isau langbasida imasu kemta haidane ahoyna dum aingoda namau nupi singan bi chindum bisigi misang sanglaga aingoda oin hekta ngangini imasu ngangba tabani imausi na angang hekta lauthokpiyu haibasibu kayam kaige ha nangidi nasa na tabro natu sina pikliba nasa si porak ngasaidagi sing khairibasya nangna nupa moibagi nangna tawbadi yadra ha thapok to tawningdre hairabadi angang si baudi lauthokpiba yaidana nangso nangne nang namau sina phamanbagi pharabani ko nang atopa nupi kana moiramlabadi nanggi na tawduda nangbu thadoklamlagane satkrani mi phatta phattaba nupa leiramoi ko nang ai mu phatam nupa leiramoi maduidi husiki matamda ai dung nisa sadaba yu thakdaba phaba nupa nu puthorongni ngamoiba ai dung na phaba nisa sadaba nupa puthorokpa ngamoiba asok phakraba ai mi phatte ma nang sunya hanurokpagi pieng choirba kayam toreko hai nisa sadraga ne hai haibadi khak yaroi nang dong nisa sadraga nupi gi awaba udana sial tani khangna leidau saruk ne tu awangi tomaldo magi matau tamjau mi dine yurai suba oirasu ne thaboin khang suni khangi sial tani khangi matu masabu nungaina thami matu masabu wahande ne ima nai se ai si yurai suba ta tomalgi matau tamlaga yutha usir ha yutha haidro bisak masang tupana mana nganglibadu lausimdana seran turan khumlakpaduda mathwaidu propok chaklab ayingbi kapli manemta ma yari ngangluran ngangmuda lauroidamni atugi saru imungda sangbiru magon sinaraga ima wanaba mapunsigi aina wabu uroitaba mini ai sungamli kai aina ngamadu hotnaragi ai warabasu wai kauba haikhra to adum nanga saina wakal tabu yadru nupi nang ariembada leikai kumai oile aisu tumba ka hele nang ariembada nang sukap sikari gane ha apangbi susu na thau aisu ngek tumu khigi ase aina thawa sadana imunda sangki muthok su phatkije ko aigi isasya imoi pema imodi masigi mi phatta siga punsi su palami na gadori basya muthok na warani da ko imana mi khwai gumna nangina teng tawi basungam te tawrise si brasida ana basi phabra phada imauda yetpa oidana leire yarisi ma adum naida adugi saru namau imagi phak putoraki mangol sida yakta phamnaba asi haina ayingbi imungdagi phak ama putoraktuna mangol adu thaduna manebu phamhalli kadai isu atombido sida phaks de hiphalam imaga sanaraga leiminage yani daima imana sangamdabadu da wanida anga pikpusi lawradi yani sida thamao ima waro yemawa imanya imauna na sa pikpasiga nge sangna thabak tawado yengma ngamdene tanjaduda ngasaidagi thongjil panda mamaga mapaga khatnaba yenglama thoiba mabok amadi mamagi manakta sangaktuna ma akoya tombisa aboki manakta thammo aiga sanage hoi adudi nangna tanupise ingkin yengbiyu ko so nangsu na thau tawzaru ngak leirebdi nangsu thabak subu masaki hairari thengli matamse hoi ma ai singsianam ta khaibalo singkige hosiki sak thongnam sing leite asi haina ayingbi singdu khairi mamagi matau ubada pikliba masa ahal thoiba angang oirabasu mamagi matau adu yengma ngamjaduna mamagi manakta sensilaktuna ima singdoi khaibige isa hairoida ima sum khaige haini ima ai khaibige ima sum taugi isa hairoiba adugi saru nasan pise naknaruso naboksi waba dare angang pikpase sum senarga leirabadi adoima nang wabra nang yang waba mati wadi ima wadi imagi thoiba ima wadi hayeng nebuko aina sauraga imagi mateng mayam tawni aduga imada singsu kahaloi ima nang singhaibada yang waba mali boidi adunaidi hayewai sauraga imada awaba thabam tu suhaloi pikliba masagi wadu tabada ayengbi masagi nungsiraba maithong adubu nungsina yengsaduna momo noktuna isadani mamaigi awabu ubiba hayeng isana sawa sare pharaba kanda apokpina maibu nungaina thamba ngamba machawi gadori isadi asi haina mama masa harau wari tawduna ayengbi magi mathawadu su tawri nomagi numitni
ꯈꯨꯜꯒꯤ ꯃꯤ ꯀꯌꯥ ꯆꯠꯅꯗꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯃꯆꯥꯗꯨꯗ ꯍꯩꯇꯣꯟ ꯑꯗꯨ ꯅꯨꯄꯥ ꯈꯔꯒ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯄꯨꯟꯁꯤꯟꯗꯨꯅ ꯌꯦꯟ ꯀꯥꯎꯅꯔꯤ ꯍꯩꯇꯣꯟ ꯃꯥꯒꯤ ꯌꯦꯟ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯥꯎꯁꯤꯜꯂꯨ ꯏꯄꯥꯒꯤ ꯈꯣꯡꯁꯥꯡ ꯀꯥꯎꯁꯤꯜ ꯑꯣ ꯑꯗꯨꯅꯤ ꯈꯔ ꯌꯥꯝ ꯀꯥꯎꯁꯤꯜꯂꯨ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯊꯣꯏꯔꯅꯤ ꯑꯩꯈꯣꯏꯅ ꯊꯣꯏꯕ ꯍꯥꯏꯕꯁꯦ ꯐꯛꯂꯥꯡꯗ ꯂꯩꯇꯨꯝꯅ ꯊꯣꯡꯕꯒꯨꯝꯕꯅꯤ ꯑꯩꯈꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯏꯔꯅꯤ ꯍꯩꯇꯣꯟꯒꯤ ꯌꯦꯟꯒ ꯀꯥꯎꯅꯔꯤꯕ ꯌꯦꯟ ꯑꯗꯨꯒꯤ ꯃꯄꯨꯗꯨꯁꯨ ꯍꯩ ꯌꯥꯡꯕ ꯀꯥꯎꯁꯤꯜꯂꯨꯅꯤ ꯀꯥꯎꯁꯤꯜꯂꯨ ꯃꯈꯣꯏꯅ ꯌꯦꯟ ꯇꯨꯅꯕꯗ ꯊꯣꯏꯔꯅꯤ ꯈꯟꯖꯔꯤꯕ ꯅꯥꯄꯜꯁꯦ ꯑꯝꯇ ꯊꯨꯗꯦꯛꯁꯤ ꯀꯥꯎꯁꯤꯜꯂꯨꯅꯤ ꯍꯩꯇꯣꯟ ꯑꯩꯒꯤ ꯌꯦꯟꯒ ꯂꯝꯕꯥ ꯇꯧꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯥꯒꯤ ꯌꯦꯟꯁꯤꯗ ꯅꯥꯄꯜ ꯊꯨꯗꯦꯛꯁꯤ ꯀꯥꯎꯁꯤꯜꯂꯨ ꯀꯥꯏꯗꯨꯅ ꯍꯩ ꯑꯃꯨꯖꯥꯎ ꯁꯦꯜ ꯑꯗꯨꯝ ꯊꯧꯔꯥꯡ ꯇꯧꯔꯣ ꯑꯩꯒꯤ ꯌꯦꯟ ꯑꯗꯨꯝ ꯉꯝꯗꯧ ꯂꯩꯔꯦꯀꯣ ꯀꯔꯤ ꯅꯪꯒꯤ ꯌꯦꯟꯅ ꯉꯝꯒꯅꯤꯗꯤ ꯅꯣꯏ ꯅꯄꯥꯅ ꯍꯥꯏꯕ꯭ꯔꯥ ꯅꯪꯉꯣꯟꯗ ꯀꯩꯅꯣ ꯅꯣꯏ ꯅꯄꯥꯒꯩꯗꯤ ꯀꯩ ꯍꯥ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯕ ꯍꯥꯏꯗꯨꯔꯣ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ ꯍꯥ ꯍꯣꯏ ꯎꯁꯤꯠꯇ꯭ꯔꯤꯝ ꯅꯪ ꯀꯩꯗꯧꯒꯦꯒꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯑꯩꯅ ꯐꯨꯕ ꯇꯥꯔꯦ ꯀꯔꯤ ꯅꯪꯅ ꯑꯩ ꯐꯨꯗꯣꯏꯕ ꯅꯇꯤꯛ ꯂꯩꯔꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯁꯣꯛꯂꯛꯑꯣ ꯁꯦ ꯑꯩꯒꯤ ꯏꯆꯥꯗ ꯑꯃꯨꯛꯇ ꯁꯣꯛꯂꯛꯑꯣꯕ ꯅꯔꯤꯜ ꯃꯇꯥꯗꯨꯒ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯖꯥꯎ ꯐꯟꯗꯨꯅ ꯍꯩꯇꯣꯟꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ ꯍꯩꯇꯣꯟ ꯀꯔꯤꯁꯨ ꯍꯥꯏꯗ ꯑꯃꯨꯖꯥꯎꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯈꯨꯗꯣꯝꯕꯤꯅ ꯁꯠ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯛꯂꯝꯃꯤ ꯑꯌꯣ ꯑꯁ ꯃꯤꯒꯤ ꯃꯤꯠꯁꯤꯗꯕꯨ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗ ꯊꯤꯟꯖꯤꯜꯂꯛꯏꯅꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯔꯗꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏꯗꯤ ꯂꯧꯁꯤꯡꯗꯅꯤ ꯂꯝꯕꯥ ꯇꯧꯔꯛꯇꯣꯏꯁꯦ ꯅꯪꯗꯧꯅ ꯑꯄꯪꯒꯤ ꯃꯑꯣꯡꯗ ꯀꯣꯏꯂꯥꯎ ꯂꯥꯎꯒꯗꯧꯕ ꯃꯤ ꯅꯠꯇꯦ ꯑꯣ ꯅꯪꯁꯤ ꯂꯧꯁꯤꯡ ꯌꯥꯝ ꯂꯩꯕ ꯃꯤꯅꯤ ꯑꯗꯨꯏꯗꯤ ꯅꯪ ꯅꯃꯥꯏꯗꯨꯗ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯦ ꯑꯩꯉꯣꯟꯗꯒ ꯀꯤꯅꯒ ꯊꯤꯂꯩ ꯑꯗꯨꯏꯗꯤ ꯅꯪꯁꯨ ꯅꯃꯥꯏꯗꯨꯗ ꯀꯤꯟꯁꯤ ꯊꯤꯟꯖꯤꯟꯒꯦ ꯑꯗꯨꯏꯗꯤ ꯅꯪꯁꯨ ꯅꯊꯕꯥꯛꯇꯨꯗ ꯈꯣꯡꯄꯥꯛꯁꯤꯅ ꯀꯥꯎꯊꯒꯦ ꯑꯁꯤ ꯍꯥꯏꯅ ꯌꯦꯟ ꯃꯄꯨ ꯑꯅꯤꯗꯨ ꯀꯤꯟꯅꯕꯨ ꯊꯤꯟꯅꯕꯋꯣ ꯈꯣꯡꯄꯥꯛꯅꯕꯨ ꯀꯥꯎꯅꯕꯋꯣ ꯑꯃꯨꯛ ꯇꯣꯏꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯝꯃꯤ ꯌꯦꯟ ꯀꯥꯎꯅꯕ ꯌꯦꯡꯂꯝꯕ ꯅꯨꯄꯥꯁꯤꯡꯗꯨꯗꯤ ꯍꯩꯇꯣꯟꯒ ꯑꯃꯨꯖꯥꯎꯒꯅ ꯐꯨꯅꯔꯤꯕꯗꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤ ꯅꯨꯄꯥ ꯑꯃꯅ ꯁꯤꯗꯤ ꯐꯅꯕ ꯅꯨꯡꯉꯥꯏꯔꯤ ꯌꯦꯟ ꯀꯥꯎꯅꯕ ꯌꯦꯡꯕ ꯂꯥꯛꯄ ꯑꯩꯕꯨ ꯌꯦꯟ ꯃꯄꯨ ꯑꯣꯏꯅ ꯀꯥꯎꯊꯠꯅꯔꯦꯅꯦ ꯅꯨꯄꯥ ꯑꯃꯅ ꯈꯔ ꯌꯥꯝ ꯀꯥꯎꯊꯠꯅꯧꯅꯦ ꯅꯣꯏꯕꯣ ꯅꯣꯏ ꯑꯅꯤꯕꯣ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯍꯜꯂꯨꯅꯦ ꯁꯤꯗꯤ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏ ꯁꯦꯜ ꯊꯥꯅꯁꯤ ꯑꯩꯗꯤ ꯑꯃꯨꯖꯥꯎꯗ ꯑꯣꯏꯅ ꯁꯦꯜ ꯊꯥꯔꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯅ ꯑꯩꯗꯤ ꯍꯩꯇꯣꯟꯗ ꯑꯣꯏꯅ ꯊꯥꯔꯦꯍꯦ ꯀꯔꯤꯒꯨꯝꯕ ꯍꯩꯇꯣꯟꯅ ꯉꯝꯂꯕ ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩꯒꯤ ꯑꯣꯏꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃꯨꯖꯥꯎꯅ ꯉꯝꯂꯒꯅ ꯑꯩꯒꯤ ꯁꯦꯜꯁꯦ ꯅꯪꯒꯤ ꯑꯣꯏꯕ ꯌꯥꯏꯅꯤ ꯌꯥꯏ ꯐꯠꯇꯕ ꯅꯨꯡꯉꯥꯏ ꯍꯩ ꯑꯃꯨꯖꯥꯎ ꯈꯔ ꯌꯥꯝ ꯀꯥꯎꯁꯤꯜ ꯍꯩꯇꯣꯟ ꯑꯩ ꯁꯦꯜ ꯃꯥꯡꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯃꯨꯖꯥꯎꯗꯣ ꯅꯛꯁꯤꯜꯂꯨꯍꯦ ꯌꯦꯟ ꯀꯥꯎꯅꯕ ꯌꯦꯡꯕꯕꯨꯗꯤ ꯃꯤ ꯀꯥꯎꯅꯕ ꯌꯦꯡꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯅꯦ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯍꯩꯇꯣꯟ ꯑꯃꯗꯤ ꯑꯃꯨꯖꯥꯎꯅ ꯐꯨꯗꯠꯅꯕꯗꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯐꯨꯅꯕ ꯂꯦꯞꯇꯦ ꯃꯈꯣꯏꯅ ꯐꯨꯅꯔꯤꯕꯗꯨ ꯈꯨꯜꯒꯤ ꯑꯍꯜ ꯅꯨꯄꯤ ꯈꯔꯒ ꯎꯔꯗꯨꯅ ꯈꯥꯝꯗꯣꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯑꯍꯜ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯆꯩ ꯉꯥꯡꯕ ꯇꯧꯕꯗꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯅꯈꯤ ꯍꯩꯇꯣꯟꯁꯨ ꯃꯥꯒꯤ ꯀꯥꯎꯅꯌꯦꯟ ꯑꯗꯨ ꯄꯝꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯌꯤꯡꯕꯤꯅ ꯂꯋꯥꯏꯗ ꯍꯦꯛꯇ ꯂꯥꯛꯊꯔꯛꯂꯝꯃꯤ ꯍꯣ ꯍꯟꯗꯤ ꯍꯟꯕꯤꯔꯛꯂꯤꯕꯣꯌꯦ ꯆꯥꯛꯀ ꯆꯥꯅꯤ ꯈꯪꯗꯈꯩ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯊꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛꯇꯗ ꯏꯔꯣꯏ ꯂꯨꯋꯥꯎ ꯃꯥꯟꯈꯩ ꯍꯟꯖꯤꯜꯂꯛꯏꯅꯦꯕ ꯀꯗꯥꯏꯗ ꯑꯣꯜꯂꯨꯔꯤꯕꯅꯣ ꯅꯐꯤ ꯅꯔꯣꯜꯒꯗꯨꯅ ꯑꯃꯨꯛꯇꯕ ꯂꯣꯏꯔꯦ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦ ꯅꯠꯇꯦ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇꯦ ꯅꯐꯤꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯈꯣꯏꯗꯧ ꯁꯧꯒꯠꯄꯅꯦ ꯑꯩꯉꯣꯟꯗ ꯄꯦꯠꯄ ꯋꯥ ꯌꯥꯝ ꯉꯥꯡꯀꯅꯨꯀꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯠꯂꯣ ꯆꯥꯛꯇꯣ ꯊꯥꯡꯗꯣꯔꯣ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ ꯉꯁꯤꯒꯤ ꯑꯩ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯤ ꯑꯁꯤ ꯍꯥꯏꯅ ꯍꯩꯇꯣꯟ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯗꯣꯛꯇꯨꯅ ꯃꯈꯨꯠ ꯑꯗꯨ ꯐꯗꯤ ꯑꯃꯗ ꯇꯩꯊꯣꯛꯅ ꯆꯥꯛꯈꯨꯝꯗ ꯆꯠꯂꯛꯂꯝꯃꯤ ꯀꯗꯥꯏꯅꯣ ꯆꯥꯛ ꯊꯥꯡꯗꯣꯔꯣ ꯑꯁꯤ ꯍꯥꯏꯅ ꯍꯩꯇꯣꯟ ꯐꯥꯟ ꯑꯃ ꯂꯧꯗꯨꯅ ꯐꯝꯃꯤ ꯑꯌꯤꯡꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯊꯥꯡꯗꯣꯔꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯊꯝꯃꯤ ꯍꯩꯇꯣꯟ ꯏꯟꯁꯥꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯀꯔꯤꯅꯣ ꯏꯟꯁꯥꯡꯁꯤꯗꯤ ꯁꯧꯒ꯭ꯔꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯟꯁꯥꯡ ꯑꯝꯇ ꯊꯣꯡꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯍꯥ ꯂꯩꯇꯗꯅꯅꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯂꯤꯕꯗꯣ ꯏ ꯀꯥꯔꯛꯇꯅ ꯉꯁꯤꯅꯦ ꯄꯨꯈꯝꯁꯤ ꯌꯥꯝ ꯁꯨꯃꯥꯡ ꯌꯧꯅꯤꯀꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯧꯒ꯭ꯔꯤꯗ ꯆꯥꯃꯟꯗꯅ ꯏꯁꯥꯁꯦ ꯁꯤꯅꯝ ꯅꯝꯃꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯉꯥꯔꯧ ꯑꯃ ꯀꯩ ꯑꯃ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯁꯤꯒꯨꯝꯕ ꯏꯟꯁꯥꯡꯅꯤ ꯆꯥꯛꯇꯣ ꯆꯥꯕ ꯐꯪꯂꯤꯕꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯏꯟꯁꯥꯡ ꯍꯥꯎꯏ ꯍꯥꯎꯇꯦꯒ ꯇꯨꯀꯥ-ꯇꯨꯀꯤ ꯌꯥꯝ ꯊꯤꯕꯤꯔꯅꯨ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯑꯉꯥꯡꯁꯤ ナꯗꯅ ꯊꯕꯛꯀ ꯁꯨꯕ ꯆꯠꯇ꯭ꯔꯦ ꯁꯦꯜ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯃꯄꯥꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯨꯡꯁꯤꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯁꯦꯜ ꯇꯥꯟꯁꯤꯟꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯗꯦꯒ ꯅꯣꯡꯅꯤꯡꯇ ꯉꯥꯏ ꯆꯔꯥ ꯍꯦꯟꯒꯗꯕ ꯑꯁꯨꯛ ꯍꯥꯎꯇꯕ ꯏꯟꯁꯥꯡꯁꯤꯗꯤ ꯅꯪ ꯍꯦꯛ ꯆꯥꯍꯧ ꯑꯁꯤ ꯍꯥꯏꯅ ꯍꯩꯇꯣꯟ ꯃꯥꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯖꯣꯔꯣ ꯍꯦꯛꯇ ꯍꯥꯝꯖꯤꯜꯂꯤ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥ ꯉꯥꯎꯔꯕ꯭ꯔꯣ ꯆꯥꯛꯇꯣ ꯆꯥꯅꯤꯡꯗ꯭ꯔꯕꯗꯤ ꯑꯗꯨꯝ ꯅꯤꯡꯊꯤꯖꯅ ꯊꯝꯕ ꯀꯩꯗꯧꯒꯦ ꯆꯦꯡꯅ ꯁꯤ ꯌꯥꯝꯅ ꯇꯥꯡꯂꯕ ꯀꯥꯟꯁꯤꯗ ꯃꯣꯏ ꯃꯄꯥꯅ ꯍꯦꯛꯇ ꯆꯥꯛꯁꯤꯕꯨ ꯃꯥꯡꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯁꯤꯒꯨꯝꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯗꯤ ꯈꯣꯡꯕꯥꯟ ꯍꯩꯗꯣꯛꯀꯣ ꯈꯪꯉꯕ ꯑꯁꯤ ꯍꯥꯏꯅ ꯍꯩꯇꯣꯟ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯍꯤꯡꯕꯤ ꯁꯥꯎꯅ ꯃꯣꯏ ꯃꯄꯥꯗꯤ ꯁꯦꯜ ꯇꯥꯟꯗꯨꯅ ꯆꯦꯡ ꯋꯥꯟꯕꯒꯤ ꯑꯋꯥꯕꯁꯦ ꯈꯪꯗ꯭ꯔꯕꯅꯤꯅ ꯆꯦꯡ ꯆꯥꯛꯀꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕ ꯑꯣꯏꯔꯦ
เสียจะรามาพังนะโบนะบัดดาอีรู้ยังสิเองเพื่อมาใครแกยังวันหัวนั่นดิบะถ้าก็มาคุยมาป่านนาดีไอเรื่องมันจะซักเสียจะมังฮัลเลยบะนาดีมาคุยมาป่านนาเต้าดิบะสิบุการิโนเฮ้ยตอนนึงนี่สิกันบีนุป้าสิซาบิยานะมองดาวน์ใจสังทงกินดิคันจักรไอ้กูนเด็กสักมังกะลิกันอีโซนหลังกันเฮ้ยอีโซยำหลังกันก็อะไรมันเนี่ยพูดอะไรกันอินซังเขาไปท่องจีบต่อเสียเลยแต่บกี้นี่เลยแต่บกี้มวยมาปัสสุอ้าวดูสันนิษฐานแบบนี้เสียตันบิโอเสียแล้วปุ๊สินบิโออ้าวบ้าเขามาเที่ยวดูคุยต่อให้ลังเกอะตุดินัดตินุ่งหันมันก็คุยจัดไปหาบิสตันเลยครั้งนี้ตัวหมดแต่สุเสียตันแบบนี้ว่าเขาสุดเลยอะตุกสุไอ้คนในอินซังเขาไปท่องดีกันนะก็ก้างเลยมาคุยมาปากิทำมวยหนูบุกันดิทำมวยหนูมีคนน่ะทำไมข้างสุริบสมัยก็สู้ด้วยนะมาคุยมาป่านดีเสียตันไม่ยากดับหรอมาซีนูบิเซงวันนั้นมาซินชุมคุมินี่มาเสเฮ้ยไอ้สิกันนั่นฮะไอ้สิกันนั่นหนูบ้าแต่ว่าน่ะผู้รวยบ่เด้อหังกะตระน่ะซินคุมงะมินังไอ้น่ะพวกมันน่ะบ่ได้กี้ไอ้กิตะการักตัวนี่ฮะไอ้ดีมาคุยมาป่ากินนักทักตะกะคิบเลยติไอ้เดียเสียงบ่ได้ให้ซะบัดนี้อาเซียน่ะมาไต้มะนาวอันนี้ดูมาซินน่ะสุงขันน่ะรำบ่ได้กี้ให้ตัวน่ะดูอามุซาวขันน่ะรักปะกี้คุยโดกับคราสาวกัดปะกะมากินุปีบุมากิสินทักตะหันจินมาซินคุมิมาบุทอยอุสิตติให้น่ะผู้บีรับมีขังมันน่ะจินยาวคุมน่ะสินโดฮัลโหลไอ้บ่ฮัลโหลไอ้ยังมิงเจมีพัฒนาน่ะเปลี่ยนได้แล้วบัดนี้ไอ้บ่ฮัลโหลสุวรรณไอ้นี่มึงสิคนได้บ่เสียอุ้ยบ่กำได้บ่นักบ่มีหรอฮะมีหรอนักบ่มาสิมาจินจุงคุมิเนี่ยบ่เสียมาสิขังมันน่ะขังมันต่อขังมันอาเซียน่ะผู้รีปิกลีบัดถอยบะมาปานะขัดนารีบดูกีนะทงจินมารุมอดุตะกี้เยงเลยปิสักมาสุงำดามาซามาโมบุขับดกเลยเฮ้ให้ตัวอีโมสิบตาเรเนี่ยนังบัวเงาระบรอกะริกินนังนี่อีโมพูริบะเสียอีโมพูริบะเสียอาบุตะเลียบัวให้บันเยนี่นังบัวมาข้างกันไอ้บุพูสุดมาเนี่ยปีนี้ให้บัดนี้มาก็ปีนทำไมบุพูสุดมาชี้เนี่ยปิสักมังกักเสียกันนะมาจินเสียอะต้องคุมกันเลยนี่มาเสียเฮ้นังยุ่งมาสิเลยเบียนว่าน่ะผู้เรียนเป็นทวันวันเหตุบีนังว่าน่ะผู้เรียนเป็นหันจินหลังปะเด้ออีโชว์หลังจิงกันบีนังไอ้ยุ่งมาสิเลยเบียคงจะนับปั๊มใจกูจัดการนี่เย่มาฆ่าตาไหนสุยุ่งมาสิเลยเลยนังไอ้ยุ่งมันมีน่ะเลยบะกี้ก็ยังว่าหันถูกกูเลยบะกี้นุ่งหมดแต่สุอีเตยน่ะวัยบะกี้เสียก็ไม่ก็สุดอันเดอพังเด้อบ่ไอ้ตัวนี้มึงกี่ปวดลำปุยบ่กุ๊กทักก็ทางกันนุ่งคนได้บ่ไอ้สุงับเด้ว่าไอ้สุว่าเราเป็นหานับปั๊มใจพี่กูให้ไหนดินังน่ะตะบุยใกล้ขังเดบกี้ยุ่มสิเด้ออดุเลยจะบกี้วันนี้ไงจัดปีกโรงตะปั๊มเด้อนังกูมีนปีสิเนี่ยทอกกันนั่นถูกกูไปอีโซ่นี่โซ่ล่างนี่นูปีนี่นะไอ้นี่โซ่ล่างนี่บ่ดอกล่างมินเดล่างหรอนังอีไก่ดาดูนั่นนี่ไอ้สุนหันใครเฮาสิฟูอีปั๊มดาดูนั่นคาริบุกันนั่นด้วยเนาะอีซาเลยปะกันน่ะสิได้นังคันดะน่ะอีไรบอกกันตำลำนี่ให้น่ะข้าสิตุนักขังมันงำเจไอ้สุงำเจเป้าสิติโหงำเดลิสปีกโรงสวยจักรงังเลยก็นานตานิ่งนี่ให้เดินกังเจ้าตาปั๊มเด้อเลยบินด้วยยิ้มสิเด้อนั่งตาเด้อประสูไอ้สักกันนี่นั่งนี่เด้อยิ้มสิเด้อไอ้เลี้ยบเลยหนึ่งบ้านบรอจัดกันอีเขาจะไหวจัดกันนี่บ่อาเซียน่ะยังมีกับตัวน่ะทงสิมาปานน่ะเล็บนั่งก็เลยบ่มาสาถอยบกี้มากุดอโดจริงตัวน่ะจะคุมมาตุตะกิโทกิมันเนมอีเบียมปิสักมาโมกิตงอินะตัวน่ะอีโมอีเบียมมาไงคนในนังบ่อมุกแต่สาวขี้โนอีมาว่าให้ตัวเมาชิขามุในนังบ่จัดกินเฮ้ยอังงังบุกิบเดียเลยก็สมได้ยิงบีพะมุงมาถักแต่ตุ้มด้วยเลยบะมาซาตัวมีตุปองขัดนี่อดูกะมาซาถอยบะบุมาคุดสมดุลทุรักลำมีให้ต้นอายิงบีกิมังกะตัวเล็บตัวน่ะอังงังบุเบียจัดกิสูแล้วถึงจะสักมาไอ้น่ะไอ้กิสักผู้บุตรกันหาสุดทิ้งบุกิมาติกนั่นไอ้น่ะทิ้งดูนี่มาป้ายเลยไงเดิมไอ้กิสักแต่บุเบียนักคอยนี่อะดูบุมาพิเรียบตัวแล้วน่ากันตัวเนี่ยการินน้อยน่ะตัวริบเสียฮะน้อยนะฮัลยังไม่เลยหายเมื่อกี้การที่เสถาวะสาจุบเสียไอ้เสียฮัลโอยเลยแต่อุสิตรีบรน้อยกี่เสียปิสักน่าให้มาดูตาดิให้ตัวอามันดีอายิงบีมาซาโตอามันน่ะปูนี่อามันน่ะปูไม่ยากเลยให้นะอ่างอันนี้ดูมุนนั่นดิอะดูบุให้ตัวมานะงำตัวน่ะมาซานี่ดูบุมานะมากิโลยน่ะบีอายิงบีตะกี้มุนตัวน่ะอายิงบีบุลักตัวอินเลยอายิงบีอาสาวมันน่ะมังท่าตัวน่ะมาปูเลยเมื่อกี้มายุ่งอาศิบุทานดกลากขันน่ะสัตย์เกตเอาอะดูมามาจานี่ขันบดาทางเกขันละมาคงทางกันโดจับเอาเล็บไปอะดูบุให้ตัวมานะการิสุเลตันงางบดูดาอายิงบีมาปูเลยบุแต่เสียงน่ะวาราวคราดูน่ะอยู่มาดูตะกี้สักขีอีมาวิเบมานั่งมึงไงคนเนี่ยให้ตัวนั่งนัดเอาริบสิการิฮะนั่งนัดเอาริบสิการิโนมองเสียมทุนข้ามสุดสัตว์
ꯀꯩꯝ ꯈꯜꯂꯨꯅꯨ ꯏꯃꯥ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯍꯜꯂꯛꯇꯧ ꯂꯩ ꯏꯃꯧꯒꯤ ꯄꯨꯛꯆꯦꯜ ꯑꯩꯅ ꯈꯪꯉꯤꯅꯦ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯂꯔꯣꯏꯅꯦ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯑꯁꯤ ꯍꯥꯏꯅ ꯄꯤꯁꯛ ꯂꯩꯃꯩ ꯑꯗꯨ ꯐꯝꯊꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯃꯀꯣꯛꯇ ꯍꯥꯞꯇꯨꯅ ꯋꯥꯈꯜ ꯋꯥꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯍꯩꯇꯣꯟ ꯃꯥꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯀꯩꯁꯨ ꯃꯄꯥꯝꯗ ꯆꯠꯂꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯨꯝꯗ ꯑꯗꯨꯃꯛ ꯍꯟꯖꯔꯛꯁꯅꯤ ꯍꯥꯏꯅ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ ꯑꯗꯨꯕꯨ ꯑꯏꯪꯕꯤ ꯃꯥꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯌꯨꯝꯗꯨꯗ ꯍꯟꯖꯤꯜꯂꯛꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯑꯁꯨꯝ ꯍꯧꯈꯤ ꯍꯩꯇꯣꯟꯒꯤ ꯏꯃꯨꯡ ꯑꯌꯦꯡꯕꯤ ꯂꯩꯇꯕꯗꯒꯤ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯍꯩꯇꯣꯟ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕు ꯃꯄꯥꯝꯗꯒꯤ ꯀꯧꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ ꯄꯤꯁꯛ ꯃꯥꯁꯨ ꯃꯁꯥꯕꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯒꯦ ꯈꯟꯅ ꯃꯃꯧꯕꯨ ꯀꯧꯔꯨꯁꯨ ꯍꯥꯏꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯍꯩꯇꯣꯟ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯄꯨꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯇꯨꯅ ꯆꯦꯡꯐꯨ ꯑꯗꯨꯕꯨ ꯃꯈꯨꯝ ꯍꯥꯡꯂꯤ ꯑꯁ ꯆꯦꯡꯁꯤꯗꯤ ꯃꯔꯨꯝꯐꯥꯎ ꯂꯩꯇ꯭ꯔꯦꯅꯦ ꯀꯩꯅꯣ ꯍꯧꯖꯤꯛ ꯑꯣꯏꯅ ꯇꯧꯗꯣꯏꯁꯦ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟ ꯑꯃꯗ ꯍꯪꯂꯨꯒꯗꯕꯁꯨ ꯍꯪꯃꯟꯗꯗꯤ ꯏꯀꯥꯏꯔꯦꯅ ꯇꯧꯔꯤꯁꯦ ꯑꯁ ꯁꯤꯗꯤ ꯀꯝꯗꯧꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯆꯦꯡ ꯆꯔꯥꯐꯥꯎ ꯂꯩꯇꯦ ꯀꯝꯗꯧꯁꯤꯒꯦ ꯀꯝꯗꯧꯅꯤꯒꯦ ꯑꯗꯨꯕꯨ ꯀꯨꯝ ꯂꯩꯅꯥ ꯅꯥꯕꯤ ꯅꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯒ ꯆꯦꯡꯗꯣ ꯂꯥꯏꯅ ꯃꯊꯛꯇꯒꯤ ꯊꯥꯗꯔꯛꯀꯗ꯭ꯔꯣ ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯉꯝꯅꯕ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯆꯥꯛ ꯊꯣꯡ ꯅꯪ ꯑꯩꯅ ꯆꯔꯥ ꯍꯦꯜꯂꯕꯁꯨ ꯏꯁꯨ ꯑꯅꯤꯁꯤꯗꯤ ꯆꯔꯥ ꯍꯦꯜꯍꯟꯕ ꯌꯥꯔꯣꯏ ꯅꯪ ꯊꯣꯛꯄ ꯀꯅꯥꯗꯒꯤꯅꯣ ꯍꯪꯕ꯭ꯔꯥ ꯂꯥꯛꯄ꯭ꯔꯥ ꯇꯧꯔꯨꯁꯨ ꯑꯁ ꯃꯤꯉꯣꯟꯗꯒꯤ ꯍꯪꯕꯗꯅꯤ ꯏꯀꯥꯏꯔꯦ ꯇꯧꯕꯅꯤ ꯉꯔꯥꯡꯁꯨ ꯏꯇꯩꯌꯨꯝ ꯐꯖꯕꯤꯗꯒꯤ ꯆꯦꯡ ꯍꯪꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯌꯥꯝ ꯊꯤꯅ ꯆꯩꯔꯦ ꯆꯩꯕꯨ ꯆꯩꯔꯛꯇꯦ ꯀꯌꯥꯝ ꯀꯨꯏꯅ ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯒ ꯆꯥꯗꯧꯔꯤꯒꯦ ꯅꯄꯥꯡꯒꯜ ꯁꯥꯃꯨꯃꯨꯛ ꯀꯜꯂꯤꯕꯗꯣ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕꯗꯤ ꯌꯥꯗꯕ꯭ꯔꯣ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯒ ꯀꯃꯥꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯇꯣꯏꯅꯣ ꯑꯩꯕꯨ ꯑꯉꯥꯡꯅꯤꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕ ꯏꯃꯥꯅ ꯂꯧꯕꯤꯍꯧꯕ ꯑꯣꯏꯔꯗꯤ ꯑꯃꯨꯛꯁꯨ ꯐꯗꯧꯕ ꯀꯨꯝ ꯂꯩꯅꯥ ꯅꯥꯕꯤ ꯑꯩꯅ ꯀꯔꯝꯍꯥꯏꯅ ꯑꯉꯥꯡꯗꯣ ꯂꯧꯗꯧꯔꯤꯒꯦ ꯍꯥ ꯏꯃꯧ ꯑꯗꯨ ꯂꯩꯔꯤꯉꯩꯗꯗꯤ ꯃꯆꯥ ꯑꯄꯤꯛꯄꯗꯨꯁꯨ ꯂꯧꯏ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕꯁꯨ ꯍꯣꯠꯅꯩ ꯑꯩꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯨ ꯍꯣꯠꯍꯟꯗꯦ ꯏꯃꯧꯅꯗꯤ ꯉꯝꯂꯒ ꯅꯪꯅ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯧꯔꯤꯕ ꯆꯠꯂꯣ ꯅꯪ ꯊꯣꯛꯄ ꯀꯔꯤꯅꯣ ꯇꯧꯔꯒꯅꯦ ꯀꯌꯥꯝ ꯊꯨꯅ ꯆꯥꯛ ꯊꯣꯡ ꯍꯩꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯗꯨꯁꯨ ꯄꯤꯍꯧ ꯕꯥꯕꯥ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝ ꯆꯥꯛ ꯄꯤ ꯕꯥꯕꯥ ꯑꯩ ꯆꯥꯛ ꯂꯥꯝ ꯑꯁ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ ꯍꯣꯏ ꯁꯣꯏꯁꯦ ꯄꯥꯕꯅꯦ ꯆꯥꯛ ꯊꯣꯡꯂꯒꯦ ꯀꯞꯀꯅꯨ ꯑꯁꯤ ꯍꯥꯏꯅ ꯍꯩꯇꯣꯟ ꯃꯃꯥꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯋꯥꯈꯜ ꯋꯥꯅ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯕꯨ ꯐꯃꯨꯡꯗ ꯁꯨꯝꯂꯝꯗꯨꯅ ꯃꯍꯥꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯍꯩꯇꯣꯟ ꯑꯗꯨ ꯇꯍꯥ ꯃꯈꯨꯠꯇ ꯆꯦꯡ ꯌꯥꯎꯕ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯃꯌꯨꯝꯗ ꯄ꯭ꯔꯕ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯁꯨꯝꯗꯨꯅ ꯊꯝꯂꯝꯕ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯍꯧꯔꯕ꯭ꯔꯥ ꯍꯥꯏꯅ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯩꯇꯣꯟ ꯄꯥꯈꯠꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯗꯗꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯅ ꯄꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨ ꯃꯕꯨꯛ ꯂꯥꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯨꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨ ꯎꯕꯗ ꯍꯩꯇꯣꯟ ꯃꯊꯃꯣꯏꯗꯨ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯗꯦ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯑꯉꯥꯡꯁꯤꯅ ꯉꯁꯥꯏꯗꯒꯤ ꯀꯞꯂꯤꯕꯁꯦ ꯅꯪ ꯇꯥꯗꯕ꯭ꯔꯥ ꯍꯥ ꯃꯥ ꯑꯩ ꯆꯦꯡ ꯂꯩꯇꯕꯗꯨꯗ ꯀꯩꯊꯦꯜꯗ ꯂꯂꯣꯟꯕꯤꯁꯤꯡꯒꯤ ꯄꯣꯠꯆꯩ ꯊꯥꯡꯂꯨꯗꯨꯅ ꯆꯦꯡ ꯋꯥꯜꯂꯨꯕꯅꯤ ꯑꯩ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯁꯠ ꯊꯣꯡꯈꯤꯒꯦ ꯑꯉꯥꯡꯁꯤꯡꯁꯦ ꯆꯥꯛ ꯂꯥꯝꯅ ꯂꯣꯏꯔꯝꯃꯅꯤ ꯏꯄꯥꯒꯤ ꯇꯣꯝꯕꯤ ꯂꯥꯛꯑꯣ ꯄꯥꯕꯒꯨꯝ ꯂꯩꯔꯨꯁꯤ ꯏꯄꯥꯅ ꯏꯆꯥꯒꯤ ꯆꯥꯅꯕ ꯆꯥꯛ ꯊꯣꯡꯅꯗꯧꯅꯤ ꯑꯁꯤ ꯍꯥꯏꯅ ꯍꯩꯇꯣꯟ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ ꯃꯄꯥꯅ ꯊꯣꯛꯈ꯭ꯔꯕꯗ ꯊꯣꯏꯕ ꯃꯕꯣꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯑꯕꯣ ꯑꯩꯈꯣꯏ ꯏꯃꯥꯗꯨ ꯀꯧꯔꯨꯁꯦ ꯑꯩ ꯏꯃꯥꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ ꯑꯕꯣ ꯑꯩ ꯏꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯏꯁꯨꯒꯤ ꯏꯃꯥꯕꯨꯅꯦ ꯁꯣꯏꯗꯅ ꯑꯕꯣꯛꯅ ꯀꯧꯔꯨꯒꯅꯤ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯈꯤꯁꯤ ꯅꯄꯥꯁꯨ ꯅꯤꯡꯗꯕꯁꯦ ꯑꯕꯣꯛꯅ ꯄꯔꯥ ꯑꯃ ꯇꯝꯕꯤꯈꯤꯒꯦ ꯏꯁꯨꯁꯤꯗꯤ ꯀꯞꯀꯅꯨ ꯅꯨꯄꯥꯅꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯏꯁꯨꯒꯤ ꯏꯃꯥ ꯌꯨꯝꯁꯤꯗ ꯁꯣꯏꯗꯅ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯁꯨꯕꯨ ꯊꯦꯝꯖꯤꯜꯂꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯆꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯩꯇꯣꯟ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥ ꯄꯤꯛꯄꯗꯨꯁꯨ ꯂꯧꯕꯤꯅꯕ ꯂꯩꯇꯕꯅꯤꯅ ꯃꯥꯅ ꯊꯕꯛ ꯐꯅ ꯋꯥꯅ ꯆꯠꯂꯨꯔꯕꯁꯨ ꯋꯥꯔꯦ ꯍꯥꯏꯅ ꯄꯣꯊꯥꯕ ꯁꯪꯂꯝꯗꯦ ꯑꯉꯥꯡ ꯑꯗꯨ ꯃꯥꯅ ꯑꯗꯨꯃꯛ ꯂꯧꯔꯝꯃꯤ ꯃꯃꯥ ꯄꯤꯁꯛ ꯍꯥꯏꯔꯦ ꯑꯅꯥꯕ ꯑꯃ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯕꯅꯤꯅ ꯃꯆꯥ ꯄꯤꯛꯄꯗꯨꯕꯨ ꯂꯧꯕ ꯉꯝꯂꯝꯗꯦ ꯃꯆꯥꯅꯨꯄꯥ ꯍꯥꯏꯔꯦ ꯆꯍꯤ 4ꯇ ꯁꯨꯕꯗ ꯉꯥꯏꯔꯤ ꯃꯥꯅ ꯀꯔꯝꯅ ꯑꯄꯤꯛꯄ ꯃꯆꯟ ꯑꯗꯨꯕꯨ ꯁꯦꯟꯅꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯍꯩꯇꯣꯟ ꯃꯥꯅ ꯑꯗꯨꯃꯛ ꯑꯉꯥꯡ ꯂꯧꯕꯗ ꯇꯥꯔꯝꯃꯤ ꯍꯩꯇꯣꯟ ꯑꯉꯥꯡ ꯑꯃꯨꯛ ꯂꯧ ꯆꯥꯛꯊꯣꯡ ꯐꯥꯎꯁꯨ ꯑꯃꯨꯛ ꯇꯧ ꯁꯦꯜ ꯑꯃꯨꯛ ꯇꯥꯟ ꯇꯧꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯉꯁꯤꯁꯨ ꯍꯩꯇꯣꯟ ꯃꯅꯝꯗ ꯃꯆꯥ ꯑꯇꯣꯝꯕꯤꯗꯨ ꯄꯣꯗꯨꯅ ꯃꯪꯒꯣꯜꯗ ꯋꯥꯏ ꯇꯩꯔꯤ ꯁꯤꯔꯦ ꯅꯥꯒꯜꯁꯤꯗ ꯄꯤꯛꯇ꯭ꯔꯨꯁꯤꯃꯨꯛ ꯄꯣꯠꯁꯤꯜꯂꯒ ꯋꯥꯏ ꯇꯩꯕꯁꯤꯗꯤ ꯅꯨꯡꯗꯨꯝ ꯌꯥꯜꯂꯒ ꯂꯝꯆꯦꯟ ꯆꯦꯟꯕ ꯆꯞ ꯃꯥꯟꯅꯔꯦ ꯄꯤꯛꯆꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤꯀꯣ ꯁꯨꯝ ꯀꯨꯏꯅ ꯄꯣꯠꯁꯤꯜꯂꯗꯤ ꯋꯥꯏꯅꯤ ꯃꯥꯗꯤ ꯑꯩꯒꯤ ꯅꯥꯒꯜꯁꯤꯗ ꯇꯣꯡꯗꯕꯅꯤꯅ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯈꯣꯡ ꯅꯥꯈꯣꯛꯂꯒ ꯇꯨꯝꯃꯤꯅꯤ
Sina ngayakang phawngda sumge tawrasu amuk hawrakani. Pili heiton aigi punsise. Asumdaniko aigi ayengmina numit khudingi imunggi thabak suribado masu waramganiko. Hai hainaidi thabak suba satpada isa pikpuse. Ima amadi isa thoibagi manakta thamlami. Madi apikpa isa asiga puraga migi mayumda thabak suba satliniko. Asi khana wai tairi loiraduna chak amuk thongi asum sak loirabada mama amadi masa anibu chak ising pizari. Hai ton isu atomi isak to phasana namkhai biyu aduga thum khra hapaga totlaga phasana inbi horendi ngamu khra su leiro angang do masi oi ba mata sadre mama gi khumlang su thaktrabani na ngang do masa sondam nadam me hoima horendi isa to mi gi ngamu khra leirage ima gi su hidak loikhra mudu su leirage baba ai gi su ngamu leiro leirage isa gi bu pawda ngamu leirak dai ado ai sa su hoy ai kut lam dog to libu du sa silune tawoi di sak lemon ba as ai puksi kai tore chandre pap pare hagul nakuto kuzam du hamdo ima isa thoi bagi pukam du yari ba isang to chin ba cha akang ba ai gi pukam du hapchil cha ka lang to pa mui ko ai sa thoki chin na sing tang mane cha ka lemon ba ya pote sing chara phang na bona ba da wa khra ba Hujiktada nasana sel putoklaga siang wala bakanda pamuya tan khanglak pranang mamang thakta imong na thaba wana sururaga siang wala ga sak thong makan dadi nang sak siam mirai khibadai nya yari hokrowa to anjin palanu ya ngai di hai imanang se ngang ni sulep yepti asi hai na hai ton hokroba thongdok mahang na sagluk ama manghalu bagi wahau dudagi mahagi ni pi aingbi ga khatna khibadu ningsing laklami Masanupagi matawaduda pisakna mangdana muk laikhreni tawrise magi si wakal kasik tarak mahan kreda hai ton angang dukchak phasana illunya ha hoima asum na ton masanupi busak inna masu sak sarambi loraduna kolik amanga soi singdu phenglamnaga masanupi du masanupa amadi mamagi manakta thamlamduna thapak suba musat khirambi Asumna namit asigi numidangi haiton magi phamung aduna hiptuna wakal tawri mahak asidi magi loinabi ayingbibu yamna ningsing laklammi aibe asidi aigi imit anise usilu haiba yadre asidi ai nangmu yamna uningi nangi awawa pumbaso mikupsida loina khanglakpugumnasu tawi ai haifam kakntana wari ngasidi imung asigi honabada masaribi nangbu aina tamthina phuduna yum asidagi tanthokpikibani khaluraga yamni ngamlaktre adubu hayeng nong hek nganbaga ai nangmu soidinamakki lawu lakani ngakpi pham thoktrabirase ngakpiyo haina nafamda hanjin haijagani hayeng kawbu numit singaibada chahi kumja kaya ngaibaga pangkhak oiri phamdani asi khan na haiton magi loinabi ayingbibu ningsingna nongan wana ngai mathangi numitni haiton yawngan haugattuna magi nupi ayingbigi mapamna laklammi kana lege yumsibu mi leibo sakina haima haiton ma ayingbibu ima kautorake si pidasde phamuse hai ayingbi haiton lakni nangbo tarabo mapandok du thorau haiton laiye mama na mapuroi haiton lakli haina kaubudo taraduna ayingbi mapanda harauna senthoraklammi adubo Mapuroiba mabu usabada amuk ayingbi waroba sakpamda mapuroibada wahang tanan thallaba mityeng laklami ayingbi makhoi bapa ainang bulu laklibani nafamda ita singlankri rasya nangam tangakpi nangi waba kaya urudaba nangi nungaidaba kaya khangludaba isa ai mong madik sadaba mapuroiba ma ngasigi malem sileramoi aduba yingbi usiti ai hanaga manadrabani ai wakal tare Nangna tawkiba khutna zakhiba pumba ai mayek singna khanglei ayingbi nafamda lan threba oisina nafamda langzakhibi ralsing adugi madik saba pakumdi natte aduba yingbi hausikti ai nangbu makha tana wahalaroi ayingbi nafamda lan threba oisina nafamda langzakhibi ralsing adugi madik saba pakumdi natte aduba yingbi hausikti ai nangbu makha tana wahalaroi karigno ayingbi nangna tubi leiba nang ai bungang pi bungam lu jaybi mikup asidani ai da kaurang na kaisara ai ka ya tum thabiya
ꯊꯃꯣꯏ ꯑꯁꯤꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ ꯑꯁꯦ ꯀꯔꯝꯕ ꯀꯥꯟꯗ ꯀꯣꯛꯀꯗꯒꯦ, ꯀꯔꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯄꯥꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯀꯗꯒꯦ ꯍꯥꯏꯅ ꯈꯨꯠꯁꯥ ꯊꯦꯛꯇꯨꯅ ꯋꯥꯅ ꯉꯥꯏꯖꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯔꯦ. ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ. ꯅꯪꯒꯤ ꯃꯤꯠꯂꯨ ꯄꯤꯔꯪ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯁꯤꯟꯊꯍꯜꯂꯔꯣꯏ. ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅꯕ ꯑꯩ ꯍꯣꯠꯅꯔꯒꯦ. ꯑꯌꯦꯡꯕꯤ, ꯌꯨꯝꯗ ꯆꯠꯂꯁꯤ. ꯏꯆꯥ ꯑꯅꯤꯅ ꯃꯃꯥ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ. ꯏꯆꯥ ꯑꯅꯤꯕꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯨꯟꯅ ꯅꯧꯀꯟꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯁꯤ. ꯑꯁꯤ ꯍꯥꯏꯅ ꯍꯩꯇꯣꯟ ꯑꯌꯦꯡꯕꯤꯒꯤ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯃꯥ, ꯅꯌꯥꯅ ꯃꯃꯥꯡꯊꯛꯇ ꯌꯥꯝꯅ ꯂꯥꯟꯕ ꯊꯕꯛ ꯀꯌꯥ ꯇꯧꯈ꯭ꯔꯦ. ꯃꯗꯨꯒꯤꯗꯃꯛ ꯅꯌꯥꯕꯨ ꯑꯄꯪꯕ ꯋꯥꯈꯜ ꯊꯦꯟꯕꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯌꯦꯡꯕꯤꯕꯨ ꯋꯥꯍꯜꯂꯔꯣꯏ. ꯑꯌꯦꯡꯕꯤꯁꯦ ꯑꯩ ꯄꯨꯗꯨꯅ ꯆꯠꯆꯈ꯭ꯔꯒꯦ. ꯏꯃꯥꯅ ꯑꯌꯥꯕꯗꯨ ꯄꯤꯕꯤꯌꯨ. ꯏꯃꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯩꯅ ꯃꯥꯕꯨ ꯄꯨꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯃꯥꯕꯨ ꯄꯨꯕ ꯏꯇꯤꯛꯅꯖꯗꯦ. ꯏꯕꯨꯡꯉꯣ, ꯍꯩꯇꯣꯟ, ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯆꯥꯛ ꯊꯣꯡꯕꯤ ꯁꯥꯟꯅꯕ ꯅꯠꯇꯦ. ꯌꯨꯝ ꯑꯃꯒꯤ ꯅꯨꯄꯥ ꯑꯃꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡ ꯑꯗꯣ ꯆꯞ ꯆꯥꯅ ꯅꯪꯅ ꯂꯧꯕ ꯉꯝꯂꯒꯅꯤ ꯍꯥꯏꯔꯕꯗꯤ ꯏꯆꯥꯕꯨ ꯄꯨꯗꯨꯅ ꯆꯠꯄꯗ ꯃꯃꯥ ꯑꯩꯅ ꯊꯤꯡꯂꯣꯏ. ꯑꯗꯨꯕꯨ ꯃꯇꯨꯡ ꯃꯅꯥꯎ ꯀꯔꯤꯒꯨꯝꯕ ꯏꯆꯥꯕꯨ ꯋꯥꯍꯟꯗꯨꯅ ꯏꯆꯥꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯍꯦꯛ ꯇꯥꯍꯜꯂꯕꯗꯤ ꯃꯗꯨꯅ ꯅꯪ ꯑꯃꯗꯤ ꯏꯆꯥ ꯅꯨꯄꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯀꯥꯏꯅꯕꯒꯤ ꯄꯜꯅꯤ ꯍꯥꯏꯕꯗꯨ ꯅꯪ ꯀꯥꯎꯒꯅꯨꯀꯣ. ꯏꯃꯥꯒꯤ ꯅꯐꯝꯗ ꯅꯌꯥꯅ ꯊꯥꯖꯕ ꯄꯤꯔꯤ. ꯅꯌꯥ ꯑꯃꯨꯛ ꯍꯟꯅ ꯑꯌꯦꯡꯕꯤꯕꯨ ꯋꯥꯍꯜꯂꯔꯣꯏ. ꯑꯁꯨꯝꯅ ꯍꯩꯇꯣꯟꯅ ꯍꯥꯏꯔꯕꯗ ꯑꯌꯦꯡꯕꯤꯒꯤ ꯃꯃꯥꯅꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯅꯕ ꯍꯥꯏꯅ ꯑꯌꯥꯕ ꯄꯤꯔꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯍꯩꯇꯣꯟꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯌꯦꯡꯕꯤꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯕꯤꯁꯛ ꯃꯥꯗꯤ ꯃꯃꯧꯅ ꯃꯌꯨꯝꯗ ꯂꯥꯛꯄꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ. ꯑꯌꯦꯡꯕꯤ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯆꯥ ꯑꯅꯤꯕꯨ ꯆꯦꯠꯅ ꯃꯊꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯅꯨꯡꯁꯤꯅ ꯃꯆꯥ ꯑꯅꯤꯕꯨꯁꯨ ꯄꯤꯔꯤ. ꯏꯃꯥ, ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯑꯒ ꯑꯃꯨꯛ ꯍꯟꯅ ꯆꯠꯈ꯭ꯔꯅꯨꯀꯣ. ꯑꯩ ꯏꯃꯥ ꯂꯩꯇꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯩ ꯏꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ. ꯏꯃꯥ, ꯅꯪ ꯑꯩ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯅꯨꯀோ. ꯆꯠꯂꯣꯏꯌꯦ ꯏꯃꯥ, ꯆꯠꯂꯣ. ꯏꯃꯥ, ꯏꯆꯥꯅꯤꯕꯨ ꯊꯥꯗꯣꯛꯂꯒ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ. ꯏꯃꯧ ꯂꯥꯛꯄꯁꯦ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯅꯍꯥꯟꯈꯩ ꯏꯃꯧ ꯂꯩꯇꯗꯅ ꯌꯨꯝꯁꯦ ꯄꯨꯡꯍꯥꯡ ꯍꯥꯡꯂꯝꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯍꯜꯂꯛꯑꯦ. ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯏꯃꯥ, ꯁꯤꯗꯒꯤꯗꯤ ꯅꯃꯧꯁꯦ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯑꯩꯅ ꯇꯥꯜꯂꯔꯣꯏꯗꯕꯅꯤ. ꯅꯆꯥꯅ ꯋꯥꯈꯜ ꯊꯦꯟꯕ ꯑꯣꯏꯔꯨꯕꯅ ꯅꯃꯧꯁꯤꯕꯨ ꯑꯩꯅ ꯌꯥꯝꯅ ꯋꯥꯍꯜꯂꯨꯔꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯃꯧꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯕꯗꯅ ꯃꯁꯔꯨꯛ ꯑꯣꯏꯍꯟꯗꯨꯅ ꯊꯝꯂꯗꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯇꯤꯛ ꯆꯥꯕ ꯃꯆꯥ ꯑꯃ, ꯃꯇꯤꯛ ꯆꯥꯕ ꯃꯄꯨꯔꯣꯏꯕ ꯑꯃ, ꯃꯇꯤꯛ ꯆꯥꯕ ꯃꯄꯥ ꯑꯃ ꯑꯣꯏꯔꯗꯕꯅꯤ. ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯃꯨꯛ ꯏꯃꯥ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗ꯭ꯔꯦ. ꯏꯃꯥꯒꯤ ꯊꯃꯣꯏꯁꯦ ꯄꯨꯛꯄꯦꯟ ꯄꯦꯜꯂꯦ. ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯏꯃꯥ ꯄꯦꯜꯂꯦ. ꯏꯃꯥ ꯁꯤꯔꯕꯁꯨ ꯌꯥꯔꯦ. ꯀꯔꯤꯒꯤ ꯁꯤꯕꯅꯣ ꯍꯌꯦꯡꯗꯤꯕ? ꯍꯧꯖꯤꯛꯇꯤ ꯏꯃꯥꯕꯨꯁꯨ ꯑꯩꯅ ꯑꯃꯥꯏꯕ ꯑꯍꯩꯕ ꯀꯌా ꯇꯥꯟꯅꯗꯨꯅ ꯏꯃꯥꯗ ꯂꯩꯔꯤꯕ ꯂꯩꯅꯥꯗꯣ ꯐꯅꯕ ꯂꯥꯌꯦꯡꯒꯅꯤ. ꯑꯗꯨꯒ ꯅꯁꯨꯁꯤꯡꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤ. ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯩꯇꯣꯟꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯒꯤ ꯍꯩꯇꯣꯟꯅ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕꯗꯒꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯍꯩꯇꯣꯟꯅ ꯃꯃꯥꯕꯨꯁꯨ ꯑꯃꯥꯏꯕ ꯑꯍꯩꯕ ꯀꯌꯥ ꯇꯥꯟꯅꯗꯨꯅ ꯂꯥꯌꯦꯡꯍꯟꯕꯗꯒꯤ ꯕꯤꯁꯛꯁꯨ ꯅꯥꯕ ꯈꯖꯤꯛ ꯐꯔꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ.